Achanba mapi ira jeladuna ningthau amadi thadoina sariba wari adu tarami. Thadoi nangi napok numitse aina yamna wana ngaijarakpane. Aina lotuna thamjaba nusi warolse masise ngasidi nangi nafamda phongdoklage khanbagine aina ngasidi nangbu khara nganna lakpiyu hairaido. Aigi proposal se nangna yaningdabro. Nangna yaningdrabasu sengna dum hayuda. Aina ngonda ayetpadi piroida. Kanana yaningde hairage. Thadoi ikaina momo noktuna khumlai. Asengbagi nang yaninglabo thadoi. Hoi. Thadoi na ikai khumlakliba mawong adu ubada ningthauna wakhalda asomna khalami. Ha. Saksiga ikai riba gaida waramal. Taurise. Yaningni gaisu khumai. Yaningdradi kaino ibema. Aigumba mana nusi harakladabo. Asi khaladuna ningthauna tumina lairingai thadoina makha tarai. Nangna khanglaroi matagum pirakhiba potlamsingdo aduda dum khangkhrabane aidi nangna ai nungsi haibase. Thadoina adumna hairakpaduda ningthauna asumna amuk khalli. Kari potlamnone man hairisibo. Kari no ibu mangonda kari bikhige. Ningthauna asumna tumina laikhibaduda thadoi mamai adu nangkhaladuna asomna hairai. Kaidaurage? Kaisu tawdeda. Aina nusi phongtokpada nangna yabirakpasida isase kari haidoino khangdraba. Asomna ningthau amadi thadoina sariba wari adubu tariba achanbadi mafam adudagi tuminna thokhirami. Mahakna thadoigini khanduna purakliba khudolsing adu mahaki lokar manungda hapchinduna mafam aduda tuminna leptuna leirami. Achanba Nureina kaurakpaduda achanba wakhal taraktuna asumna khumlai. Nurai kaidaurage nangsida tuminna lepaga leiramise thadoisu nganna chatkhravani. Nang maga thengnadribo. Thengnare. Ai khara thengkhre nurai. Kaino kaidaurage. Achanba phajana ta hairose. Nangi nawongdo ubada karigumba amadi tawre haiba ai khangle. Thadoina kari haidaklino amta phajana hairose achanba. Nurai. Nangna tatana haibado adumak thogle. Aigi nuksibase thadoida phongtokjaba nangdringaida ningthauna nungsi hairakpada thadoina yakre. Wafam adu tabada nurai yamna nungairamde khonjel tapna asumna hairai. Achanba aina masi thokani khangbagini thadoida nangi nungsibado phongtoko haina aina taksalido. Nangna thadoigi notebook manungda hapkiba note adusu thadoina ningthauna hapakmani khankhibani. Aduga nangna lokar manungda hapamba laihaw amadi notusu ningthauna ni khankhibani. Aina nang nungairaroina haidabani achanba. Wafam adu tabada achanba ingak-ngaklami aduga asomna makha tarai. O adugi ware ningthauna nungsi phongtokpada thadoina yakrise. Hoi mane nangna honajakhiba pumbado manadi ningthauna nena loina khankhre. Adubu achanba aigi ningthaugi mawongse ichingchingne. Mana thadoibu tasengna nungsirangani haibasidi ai thajade. Magise wa amadi leiba male. Thadoidi nangna khangli dongai. Mi amata fatana laudabane. Aduna madi ningthaubu tasengna nungsijakre. Fare nure. Ningthauna thadoibu tasengna nungsibiba makta oiramadi ai mabani da yetlo. Adubu karigumba nangi waduna achumba oiraga. Ningthauna thadoibu kaphaladi aina ningthaubudi lemna tharo. Aina thadoibu nungsibadi tasengna thamoida mabu lachaduna nungsibane. Masida thadoigi nungairodaba amata ningthauna tawrakpa yaroi. Thadoibu achanbana kayam nungsijage haibado khangliba nuraidi achanbagi mawong adu ubada yamna nungairamde. Asomna makhoi anina wari saringai. Thadoi ningthauna pirakpa buke adu pairaduna makhoi anigi manakta changlaklami. Thadoi changlakpada achanba maithong adu da tariba nungaitabagi mami adu lotsinaba hotnarami. Thadoi nurai do onsinduna harau asomna harai. Nurai yengmato ningthauna piraiba.
Nuray Thadoi mataw aduna achanbabu hena nungai halaroi khanduna asumna wa thaidoi Thadoi ado ai nangwanda kainomata hangge tawbaneba lao class sanglase Asumna Nuray na Thadoi bu class manungda changlasi haiduna parap changmina khirami Achanba mathwai nungai tana matomta leptuna wakhalda asumna khalami Thadoi nangbudi aina thamoi sengna nungsijabani ko adubu nangna harauzaba mataw adu ubada nangna ningthauga loinabana nungai haiba ai khangle nangna bu nungai jaradi aigi so apenba oirage nangna nungai jabado uraga aisu penjarage ko Thadoi happy birthday Asomna achanbana Thadoi na chatkibado yenglengai ningthau jangsilaktuna achanbada haifet yengduna karemnaba minok amaga loinena asomna hairei nungsi he aigi Thadoi se asengwa Asi hairaduna achanbada haifet yenglamlaga nok tuna chatkirami karino ngasidi chatlasi kaina amta horamde yam nganna college yauleramisibu kamaina no kailege parina asumna hanglakpada ningthauna achanba lei khangbana asumna khumlai ho ngasidi aigi nungsibigi birthday ne aduna nganna chatta yadaba o adu yore natugine hairadi akhoigase kemta thausadabei mawngni asomna ningthau amadi pari class ta changmina khirami sanare aidi yamna saungninge da tawrise nangonda asengba haidora asu asidi yamna pendeda ai oiradine asigi nupi ase ngasaina masamase phoirani aidi haiso haibane sanare asidi yamna henmale he nangbu yengaga leiba ngamibo sijinnabagi koibani haijannaraga nang oina lasta apang tahauraga tokjani ko sanare lembi amadi ichan aniduna ngangliba adu tabada mai hauba makhai saunninglabani amadi mapukningda asumna khalami khangni bangasidi wa chap chaba mangangnage nungaini dana nang Tanja aduda pari janglaktuna asumna hairei sanare happy birthday ngasi aigi birthday ne di nangonda kana na hairiba kaino haisibo ningthauna di ngasi magi nungsibigi birthday ni haina adugi ma ngasi aiga hauramda khai mathanda college chatleramini kaino ai soiraboina haisibo skok ama ingau reda pari na kari sukhangda adumna hairakpaduda sanare Thadoi amadi ningthauna faminaduna coffee thakminaribadu mamit khana yenglammi sanare gi mataw aduda parisu asomna hairei ai chatlage kaino ai ko ama ingau reda tawrise wakhalga tajadre mai warise mapok numit ne na wispiro prabu saujale achanba aidi nangna Thadoi bu kayamna ningjai haibado chapchana khange ai horen Thadoi da phone tawraga asengbado loina haikrage nangi nawongse aisu yamna nungaitre kari asengba mu haidorige Thadoi gi thamoi di ningthauna lawkhrasidi hoine ningthauna ngasi nungsi harapada Thadoi na yakhrabasu mana harauzakhiba penjakhiba thabakumbadi nangna tawbani haibase ai loina haigani horen Thadoi da hairuranu Nuray wafamdo hairaga karibu kanarudoino Thadoi na nungaijariba haraujariba se sine yareda aigidi achanba nang Thadoi se aduk yamna nungsibra hoi as Nuray sigi wase toklasida aigi laibakta tamlambani khallage fare achanba aina karimata haidrasu Thadoi na nongmadi asengbado soidana khanglakhigani matamduda nangi nungsibase Thadoi na mayek sengna khanglakpa oirasano asomna Nuray na achanbabu themjanbirami karino nangbo ngasi sanare gi birthday ne haidaine aidi mangonda icham chamna wish pirubani aduga made ngonda oina saujalei chope as loiredana nangsu pabat changsallaga aroi bida farak tasalai he asengba aise hujik sanare mu themba taribo tawrisibo
machin khokanduga as pele itaw nang je oiba karino mapuk numi ni haibaduda wispy duga aisibu kayam lalage haba magi birthday na temi nangbo aigi nungsibigi birthday ne haidaine ai nangi wari se ko ama ngawrida ngaiko nupi kyano nangna si college sidagi koirisa itaw nangna khangaro ai sanara yamta themugige asi hairaduna ningthau mafam adudagi para chatkhirami kari no tawrisibo kari su khangjadaba ise wispy rubagi lan matari bo tawrisibo as khangdrada ai sanare ngai khomi sau khinomi nangbo yare kaubida kano ai nangi nungsibi thadoi do adu natre ma oina kaururo as ngai khomi nangbo aina haribo wase amta ta khoba tadra su yare aidi khangbu khangde nangdi samu dugi birthday ni kaina college ka se ngan ta la adana aina khangdaba thabak ka se yamna tawrami jani ne lakta yadana tawbane mi nangbo se ai phasana haige bamta mi ta khini tumina ngangomi atopana ukhraga ibani amu nungsinabra hangak ani ba aduga thadoi da tamkhradi aigi plan do loi soirani haiba thadoi se nangna larik lai sugi lamda season na ba koiri ne haidaine aduga magi birthday ni kaina ngantaga la aga ma unabagi kai mathau ta ge haibani da happy birthday haraga loirabaduda as ai yamna sauni da ai sanare mi ta khini mi nangbo hoiba nangna haibado loi chummeba aina nungsiri se nangne haiba asukoi base aina thadoi ga loina ningda ra ise exam asigi damakta natro hujik summer break thadore yango asi ya kakhalakpada exam tawge hara ani adagi exam ne na amakhak tharaga loiba nate sidi graduation loidri paudi nang wara suwana amtangai biyoba please yengune kuira roi summer break su thadore aduda ibani nungtigi unadoine ba ado nangna nungsiba sarasu phone da kaida wari watai nga hak tawra loire sum mai manakta suru nei salaga ai yamna chaida nusina basibu sumaina kana tawna geba hoi base ai magi manakta leira roi geba saura noba sidagi dine nangna haiba loina yarageba aina nang nungsiman bagi tawbani ko natrani nang nahana kainaradabani is kaidagi aidi nang kainaradi mangjaredana phare dudi kai numita unase haino koiba chatabaga yamna kuire nangna samu angobi do senari ngaida lagliba sunday numitse sidai sida ibanina hana thengnakiba city mall manakta leiba coffee corner do aduda thengnarase soidana la uko mafam aduda aduga nangna sauri do fahalageba ngasaidagi makhoi anina sariba wari adu nakanda lepliba achanba amadi nuraina loina tarammi ningthaugi wahai sing adu tabada achanbadi mei hoba makhai sauninglammi asumna sanarai hek chatkibaga ningthaugi mangda achanba jangsilaktuna asumna rei nangi adugumba yongta to tawsinaraga thadoi nungsiba saridudi nangi kana naba lawnaba waira madu pumnamakto thadoi na khanglakpa mikuptadi kari wani nang khangbra o nangdi ngasaidagi lummaga tarija oire nungbu nungai bide nupi na yabidaba kaise aiga thadoi ga nungsina khre na nang yam chaamani bo thadoi na asengba khangba kaina nangna haiba wa thadoi na thajagani khalira hauzik thadoi na khwaidagi thajariba mi se aini asi hairamaga ningthau chatkhige tawbada achanbana asauba fathaba ngamdaduna ningthaubu inlammi tanja aduda thadoi tholaktuna makhoi anigi mawong adu ubada sensilaktuna asomna hairi kaino noi anina tawriduba karigino sumaina khanarisiba achanbana khumba nangdrangaida ningthauna tawsinaduna asomna hairi thadoi ngasi aina nangbu nungsi phongdokpada nangna yarakpada aduda achanbase pangsaudu saukre manasu nangse yamna nungsi aduga nangonda nungsi phongdoktrungaida aina hana phongdokpasida sida aigi kari iranoba aduna ne mana hujik sauraga aingonda fuge tawrido
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯇꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯥꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯆꯥꯟꯕ, ꯀꯩꯅꯣ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ ꯆꯨꯝꯃꯦ꯫ ꯑꯗꯣ ꯊꯥꯗꯣꯏ, ꯑꯆꯥꯟꯕꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯥꯗꯣꯏꯅ ꯑꯆꯥꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯒ ꯂꯣꯏꯅꯔꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯆꯥꯟꯕ, ꯑꯩꯗꯤ ꯅꯤꯡꯊꯧꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯟꯕ ꯉꯝꯂꯣꯏꯌꯦ꯫ ꯊꯥꯗꯣꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯥꯟꯕ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯆꯥꯟꯕꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯨꯔꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯆꯥꯟꯕ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯅꯤꯡꯊꯧꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯈꯤꯕꯅ, ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯈꯪꯉꯤ꯫ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯗꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯎꯠꯈꯤꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯔꯩ ꯑꯆꯥꯟꯕꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯆꯥꯟꯕꯗꯤ ꯀꯣꯂꯦꯖ ꯂꯥꯛꯂꯝꯗꯦ꯫ ꯅꯨꯔꯩ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯁꯝꯃꯔ ꯕ꯭ꯔꯦꯛꯁꯨ ꯊꯥꯗꯣꯔꯦ꯫ ꯃꯁꯤꯁꯦ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗꯗꯤ ꯑꯦꯛꯖꯥꯝ ꯇꯧꯒꯦ ꯍꯥꯏꯔꯛꯑꯅꯤꯌꯦ꯫ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯟꯗꯛ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯊꯥꯔꯤꯀꯥꯟꯁꯤꯗꯅꯦ ꯂꯥꯏꯔꯤꯛ ꯈꯔ ꯌꯥꯝꯅ ꯄꯥꯍꯧꯔꯒꯦꯅ ꯈꯜꯂꯝꯃꯤꯅꯦ꯫ ꯑꯗꯣ ꯊꯥꯗꯣꯏ, ꯑꯆꯥꯟꯕꯅ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯤꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯅꯨꯔꯩ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯩꯗꯤ ꯃꯥꯁꯦ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯕꯅꯦ꯫ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯝꯃꯤꯗꯣ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯑꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯅꯨꯔꯩ, ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯣꯂꯦꯖ ꯂꯥꯛꯇꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯒ ꯐꯖꯅ ꯑꯝꯇ ꯍꯥꯏꯌꯨꯗꯅ꯫ ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟꯗꯤ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯑꯗꯨꯒꯅꯦ ꯍꯪꯉꯒꯦ꯫ ꯑꯗꯣ ꯊꯥꯗꯣꯏ, ꯍꯌꯦꯡꯁꯦ ꯁꯟꯗꯦꯅꯦ, ꯊꯕꯛ ꯑꯃꯠꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯗꯅ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯀꯩ ꯊꯕꯛꯅꯣ? ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯩꯃꯤꯟꯅꯔꯨꯁꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯆꯠꯂꯁꯤꯀꯣ꯫ ꯅꯪ ꯂꯣꯏꯁꯜꯂꯒ ꯂꯩꯔꯝꯃꯣꯀꯣ, ꯑꯩ ꯂꯥꯛꯑꯒꯦ ꯅꯣꯏꯗ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯔꯩ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯤꯇꯤ ꯃꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯁꯤꯗ ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯍꯥꯟꯅ ꯊꯛꯈꯤꯁꯤꯔꯥ? ꯑꯗꯨꯒ ꯆꯪꯂꯨꯔꯁꯦ ꯃꯣꯜꯗ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯂꯥꯛꯑꯣ ꯆꯪꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯐꯤ ꯀꯣꯔꯅꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥꯔꯩꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯊꯥꯗꯣꯏꯅ ꯎꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯥꯃꯨ ꯑꯉꯧꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯕꯗꯣ, ꯉꯁꯤꯗꯤ ꯑꯩꯒ ꯁꯨꯃꯥꯏꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕꯁꯤꯗꯗꯤ ꯁꯥꯎꯅꯤꯡꯂꯝꯕꯒꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪ ꯍꯨꯟꯗꯣꯛꯑꯒ ꯁꯥꯃꯨꯗꯣ ꯀꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯁꯦ ꯌꯥꯝꯅ ꯄꯪꯉꯦꯍꯦ ꯑꯋꯣꯏꯕ꯫ ꯑꯩꯅ ꯑꯅꯣꯏꯕꯤꯗꯣ ꯇꯥ ꯇꯧꯁꯟꯅꯔꯒ ꯈꯔ ꯁꯤꯖꯤꯟꯅꯕꯗꯨꯗ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯋꯤ꯫ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏꯔꯦ, ꯅꯪꯒꯤ ꯁꯥꯎꯒꯟꯕꯁꯤꯗꯤꯕ꯫ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯅꯪ ꯑꯣꯏꯔꯗꯤ ꯌꯥꯒꯗ꯭ꯔꯣ? ꯑꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯁꯤꯖꯤꯟꯅꯕꯩ ꯀꯣꯏꯔꯤꯅꯦ, ꯅꯪ ꯀꯩꯝ ꯍꯥꯏꯔꯛꯀꯅꯣꯅ ꯍꯥꯏꯕꯗ ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ? ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯍꯣꯏꯕ, ꯆꯨꯝꯃꯦꯕ, ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯦꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯤꯕ ꯊꯥꯗꯣꯏꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ꯫ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯅꯪꯒꯤ ꯀꯥꯟꯅꯕ ꯈꯔ ꯐꯪꯅꯕꯒꯤꯅꯤ ꯍꯥꯏꯗꯅꯕꯨ ꯃꯤꯒꯤ ꯐꯤꯂꯤꯡꯁꯇ ꯁꯥꯟꯅꯕ ꯉꯁꯤꯗꯤ ꯅꯪꯅ ꯊꯥꯗꯣꯏꯗ ꯇꯥꯠ ꯇꯧꯕꯒꯤ ꯃꯇꯝꯗꯣ ꯂꯣꯏꯔꯦ꯫ ꯑꯁꯣꯝꯅ ꯅꯨꯔꯩ, ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥꯔꯩꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯊꯥꯗꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯀꯣꯐꯤ ꯀꯣꯔꯅꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯥꯗꯣꯏ ꯉꯥꯏꯈꯨꯋꯣ꯫ ꯅꯨꯔꯩ, ꯑꯩꯃꯨꯛ ꯄꯪꯕ ꯅꯨꯄꯤꯁꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ? ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯁꯤꯕꯣ? ꯊꯥꯗꯣꯏ, ꯅꯪ ꯂꯥꯟꯗꯤꯌꯦ꯫ ꯅꯪꯅ ꯅꯤꯡꯊꯧꯗ ꯐꯅ ꯈꯜꯂꯨꯕ ꯑꯗꯨꯅ ꯃꯥꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯁꯦꯡꯕꯗꯣ ꯈꯪꯂꯦꯗꯅ꯫ ꯑꯩꯕꯨ ꯁꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯕ? ꯂꯣꯀꯔ ꯃꯅꯨꯡꯗ ꯊꯅꯝꯂꯤꯕ ꯂꯩꯍꯥꯎ
ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯕꯔꯊꯗꯦꯗ ꯍꯔꯥꯎꯍꯟꯈꯤꯕ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯅꯨꯔꯩ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ꯫ ꯅꯪꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯅꯣꯠ, ꯂꯣꯀꯔ ꯃꯅꯨꯡꯗ ꯊꯅꯝꯕ ꯂꯩꯍꯥꯎ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯆꯥꯟꯕꯅꯅꯦ꯫ ꯅꯪꯅ ꯅꯤꯡꯊꯧꯅꯅꯤ ꯈꯟꯈꯤꯕꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯆꯥꯟꯕꯅ ꯍꯥꯏꯗꯣꯛꯀꯅꯨꯅ ꯑꯩꯕꯨ ꯍꯥꯏꯍꯟꯈꯤꯗꯕꯅꯤ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯑꯆꯥꯟꯕꯅꯦ꯫ ꯅꯪꯕꯨ ꯂꯣꯟꯅ ꯅꯤꯡꯖꯈꯤꯕꯁꯨ ꯃꯍꯥꯛꯅꯦ꯫ ꯅꯪꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇꯨꯁꯨ ꯑꯆꯥꯟꯕꯗꯣ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯉꯟꯇꯥ ꯆꯠꯈꯤꯕꯅꯦ꯫ ꯅꯨꯔꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯆꯥꯟꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯔꯩ, ꯍꯧꯖꯤꯛꯃꯛ ꯑꯆꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯩ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ꯫ ꯆꯠꯁꯤꯜꯂꯛꯑꯣ ꯅꯨꯔꯩ꯫ ꯊꯥꯗꯣꯏ, ꯑꯆꯥꯟꯕꯗꯣ ꯅꯪꯒ ꯎꯅꯕ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯃꯍꯥꯛ ꯆꯠꯂꯝꯃꯅꯤꯌꯦ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯕꯅ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤꯗꯗꯤ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯦ꯫ ꯅꯨꯔꯩ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯆꯥꯟꯕ ꯀꯗꯥꯏꯗ ꯆꯠꯈꯤꯗꯣꯏꯅꯣ? ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯅꯨꯔꯩ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯃꯥ? ꯅꯍꯥꯟ ꯑꯩꯅ ꯀꯣꯜ ꯇꯧꯔꯨꯕꯗ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ, ꯅꯪꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨꯅ ꯃꯍꯥꯛ ꯅꯪꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯥ ꯉꯁꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯅꯤ꯫ ꯄꯨꯡ 1ꯒꯤ ꯐ꯭ꯂꯥꯏꯠꯅꯦ ꯍꯥꯏꯔꯝꯃꯦ꯫